Khudingda Committee of Civil Society Kangleipak C.C.S.K na SOUGATTUNA LAKLI AMADI SOUGATKHINI HAIRI C.C.S.K gi maikaidagi thadorapa chirolamada Cocomi na Changsilliba Khongjang sarukam oina leingakta miyamgi wahang haiba khongchatta aranba paw sandoktuna miyam marakta charangnaba kaya thokhangibaga loinana tanja aduda samuma khongda leiramba Cocomi gi component body ama oina leidiba desamgi hanagi president mayengbam somorjit mitaibu phaduna puraga kaithelda miyam changduna phukiba thongbu khwaidagi laibak thiba thodok amani thodok adu awangba thakta C.C.S.K gi maikaidagi nungaitaba fongdokli tarik 15 da chatkiba khongchat adu democratic oina chatkani haina hanana haikrabani adugu madugi tayonaba mawongda khongchat asibu yawshinnaraga thugainaba hotnabadi laibak kisu kannaba hotnajariba Cocomi gi thabak thawongbu miyam mamangda lana uhannaba hotnarambani hairoidabagi maram leite haina cherolasina makhatari